Yum may chaktu na awaba tarabasingda laingak na mateng pangganing Minister Sapam Ranjan. Haukiba numit karani sida Manipur da lairamba charang na bamade tension sing ayamba mapamda hantaraktu na mahuksagi punsida tamna tamna hanjilakle haibaga loina na Yum may chaktu na awaba taraba miyoy sing da laingak na mateng pangani amasung miyam na yariba makai aran batonga sandokpigan uhay na Health amasung Family Welfare gi thabak su puriba Information Minister Dr. Sapam Ranjan na phongdokre Kaisampata laiba DIPR gi conference hall da ngarang numidang wairam pangthokiba pawgi mifamda minister na makata na hai miyam gi mateng dagi mafam ayam bada curfew komthok lei masina maram moiduna miyam na yum dagi thoraktuna nong magi tangai fada papolam sing laina re peace committee na su yamna ningthi na thabak paikhat lei adubu nungai taba pawa mana ngarang dolai thabi da thokiba nong mai kapna bagi thodokta Assam Rifles ki personnel ama soktuna hospital da layeng lei Surveillance ki thavak yamna fajana amasung mapung phana sathaduna Manipur da ing tapa purakna bagi damak akan ba thavak paikhat le State asida lairik tambagi natraga tongan ba thavak singgi lairamba miyoy singsu masa gi mayum singda tek ta kaidana police amadi forcing na mateng pangduna halan khrei loina na handak thokiba thogdok singgi manungchan na state force tagi laukiba khusu khulai sing athuba matamda khusinabi yuhai na amuka suhanna appeal tauke Haujik phawbada nongmai chani ga yangkai nipan amadi maru Lising taru ka chatret khusin ragli basi yamna phaba khudam amani haidaduna amuka hena khulai sing surrender tawbirakani haibagi chapcha ba thajaba lei hai kheng loina nang ngarang chawrang na miyoi lising manga ga chahum free movement ta hon khrei punna miyoi lising kunthra mukte free movement tawduna mayum da yahon khrei haujik manipur da punna relief camp chani ga tarama pan muk hangle aduga handak thoki ba thogdok sing aduga mari leina na police na register tawduna lokhat pa case masing chani ga marfu ga nipan sure hai kheng Manipur da lairamba mapan gi mahairoi lising ani ga chamri taraga humdoi masa gi mayum da tek ta kaidana yahon khrei nungai ba phaba paw amana NH2 paringda panduna lairamba gari chahum hena senapati dagi lakpa hokre hai khe loina na khuman lampak ama dilam fel pata hangliba relief camp singda ngarang chief minister masamak satuna yengsin khibaga loina na makhoi na mayok nariba awada pa yengsin khre hai khe Manipur da mukan na ing tappa purakna bohna bada khundami nariba pumna magna mateng pangbiyu haina su minister na appeal tawkhe relief camp da laidiba singidamak tangkhul singna ensang napi khudol tam khrei handak thokiba irang na maram moiduna lanjena badagi relief camp singda changjapam lauriba miyoi singidamak ngarang singda hoba lafuna singba yaune ensang napi sing tangkhul phurup ki miyoi singna khudol tam khrei khudol pot sing adu minister Susindro gi yumda laktunu khusinarkhiba nei chana thangnaba manama singi khudol tambagi thauramda saruk yakheba indigenous peoples forum gi president Asang kasarna phongdokibada yellow missing na awaba tarakpada makata na su mateng pangkhigani amasung makhoi na mayok na ba awaba singdasu saruk yazari hai khe ngarangi khudol ase forum asigi maikai dagi angamba kharadambang tengbang jabane masine imphal da hangliba relief camp singda laidiba singda mateng khajiktang oigani khanjabadagi mateng pangjabani hai khe masigi damak saraba kalengi nungsa thidana haujik thogliba irang sing ase loisinduna Chingtam amata oina mahausa gumna nungsi chanabagi mari amuk hanjilakpa oirasanu hai khe tangkhul singi maikei dage mateng pangbagi thabak ase makhata nasu chathagi gani haina su mahakna paumi singda phongdok khe